ꯀꯩꯒꯤꯅꯣ ꯈꯥꯝꯃꯣ ꯍꯥꯏꯕꯅꯦ ꯀꯩꯗꯧꯔꯒꯦꯃꯦ ꯈꯥꯝꯃꯣ ꯍꯥꯏꯕ ꯑꯝꯇ ꯈꯥꯝꯃꯣ ꯍꯥꯏꯕ ꯈꯥꯝꯃꯣ ꯍꯥꯏꯕ ꯀꯩꯗꯧꯔꯒꯦꯃꯦ ꯀꯩ ꯀꯩ ꯀꯩꯗꯧꯔꯒꯦ ꯃꯁꯦ ꯑꯁ ꯑꯁ ꯑꯌꯤꯡꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯈꯪꯗ꯭ꯔꯣ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯏꯅꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯊꯧꯗꯣꯔꯤ ꯊꯧꯗꯅꯕꯅꯦ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯏꯁꯦ ꯊꯕꯛ ꯍꯜꯂꯛꯄ ꯀꯣꯂꯦꯖ ꯍꯜꯂꯛꯄ ꯉꯥꯏꯕꯤꯔꯝꯕ ꯌꯨꯝꯕꯨ ꯑꯃꯨꯛ ꯊꯤꯜꯂꯛꯄ ꯅꯨꯡꯁꯤꯅꯩꯅꯦꯅ ꯋꯥꯔꯤ ꯁꯥꯕꯩ ꯃꯇꯝ ꯐꯥꯎ ꯄꯤꯗꯕ ꯋꯥꯔꯤ ꯁꯥꯅꯕꯅꯦ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯏꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯈꯟꯅꯕ ꯍꯧꯅꯕ꯭ꯔꯣ ꯑꯅꯤꯃꯛꯅꯦ ꯅꯨꯡꯁꯤꯠ ꯌꯥꯎꯗ꯭ꯔꯗꯤ ꯊꯧꯕꯁꯨ ꯌꯥꯗ꯭ꯔꯦ ꯇꯣꯡꯕꯁꯨ ꯌꯥꯗ꯭ꯔꯦꯗꯅ ꯈꯣꯡꯅ ꯆꯠꯂꯅꯤ ꯑꯗꯩꯗꯤ ꯈꯟꯅꯕꯁꯨ ꯍꯧꯔꯅꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯅꯤ ꯑꯣ ꯋꯥꯔꯤꯁꯨ ꯁꯥꯔꯁꯤ ꯈꯟꯅꯕꯁꯨ ꯍꯧꯖꯔꯣ ꯃꯤꯅ ꯎꯔ ꯐꯖꯗꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯌꯤꯡꯕꯤ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯑꯔꯣꯟꯕꯅꯦ ꯄꯥꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯅꯪꯁꯨ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯥ ꯂꯩꯀꯥꯏꯅꯁꯨ ꯅꯪ ꯑꯩꯕꯨ ꯃꯕꯨꯡ ꯃꯆꯟ ꯑꯃꯒꯨꯝꯅ ꯎꯔꯤꯕꯅꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯔꯣꯟꯕ ꯇꯧꯕ ꯍꯥꯏꯕꯁꯦ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯣꯏꯔꯣ ꯑꯩ ꯑꯗꯨꯗꯤ ꯉꯝꯃꯣꯏ ꯅꯨꯡꯁꯤꯔꯕꯁꯨ ꯑꯩꯕꯨꯗꯤ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯁꯨ ꯉꯝꯃꯣꯏ ꯑꯗꯨꯗꯤ ꯍꯥꯏꯌꯣ ꯀꯔꯝꯅ ꯃꯇꯝ ꯑꯃ ꯉꯥꯏꯕ ꯇꯥꯕꯅꯦ ꯇꯥꯟꯖꯥ ꯑꯃꯠꯇ ꯃꯥꯡꯍꯟꯗꯅ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕꯗꯣ ꯃꯗꯨꯗ ꯄꯥꯕꯒꯤ ꯋꯥꯈꯜꯁꯨ ꯍꯣꯡꯉꯛꯄ ꯌꯥꯏ ꯄꯥꯕꯒꯤꯁꯨ ꯅꯪꯉꯩ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ ꯄꯦꯟꯅꯥꯏꯗ꯭ꯔꯕ ꯊꯃꯣꯏꯁꯤꯅ ꯇꯥ ꯊꯥꯅꯤꯜꯕꯨ ꯋꯥꯔꯧꯒꯦ ꯈꯜꯂꯨꯔꯦ ꯇꯥ ꯊꯥꯅꯤꯜ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯑꯩꯗꯤ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏ ꯁꯦ ꯄꯨꯝꯅꯃꯛ ꯑꯩ ꯈꯪꯉꯤ ꯆꯠꯂꯁꯤ ꯃꯥꯕꯨ ꯂꯩꯇ ꯖꯥꯠꯂꯅꯦ ꯑꯃꯨꯛ ꯆꯪꯉꯨꯔꯒ ꯄꯥꯕ ꯑꯃꯨꯛ ꯂꯩꯔꯝꯗꯅ ꯃꯥꯒꯤꯁꯦ ꯑꯩꯁꯦ ꯈꯟꯗꯤ ꯈꯟꯕꯖꯥꯠꯅꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯦ ꯍꯩꯃꯥ ꯈꯪꯉꯤꯔꯥꯕ ꯅꯪ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯄꯥꯕꯨꯡ ꯑꯣꯏꯔ ꯀꯩꯅꯦ ꯈꯟꯗꯣꯏꯅꯣ ꯏꯁ ꯄꯥꯕꯨꯡ ꯂꯩꯔꯒꯕꯨ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯣ ꯅꯪ ꯉꯁꯤ ꯑꯩꯉꯣꯟꯗ ꯍꯧꯅꯨꯀꯣ ꯍꯧꯅꯤ ꯅꯪꯉꯣꯟꯗ ꯍꯧꯗꯅ ꯀꯅꯥꯗ ꯍꯧꯗꯣꯏꯅꯣ ꯄꯥꯡꯅ ꯄꯥꯡꯗ꯭ꯔꯤꯕ ꯅꯨꯄꯥꯅ ꯊꯣꯛꯇ꯭ꯔꯤꯕ ꯑꯦ ꯑꯩꯁꯦ ꯅꯨꯄꯥ ꯊꯣꯛꯇꯦꯕ ꯊꯣꯛꯂꯥꯎ ꯆꯦꯟꯁꯤꯜꯂꯗꯤ ꯏꯁ ꯆꯦꯟꯕꯤꯔꯣꯍꯦ ꯆꯦꯟꯕꯨ ꯆꯦꯟꯃꯟꯗꯦꯅꯦ ꯅꯨꯡꯁꯤꯅꯩꯅꯦꯅ ꯆꯨꯝꯗ꯭ꯔꯤꯡ ꯑꯣ ꯑꯩꯁꯦ ꯅꯨꯄꯥ ꯊꯣꯛꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯥꯕꯨꯡꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯅꯨꯄꯥ ꯊꯣꯛꯇꯦ ꯏꯃꯨꯡꯗꯣ ꯀꯦꯔꯥ ꯂꯥꯎ ꯑꯦ ꯂꯥꯎ ꯉꯥꯏꯈꯨꯋꯣ ꯂꯥꯛꯑꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯉꯥꯏꯈꯣ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯃꯤ ꯅꯪ ꯇꯧꯏꯗꯨꯕꯣ ꯄꯥꯕꯨꯡ ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯦ ꯂꯥꯛꯅꯤ ꯂꯥꯛꯁꯅꯨ ꯉꯁꯤꯗꯤ ꯂꯥꯛꯑꯁꯨꯅꯦ ꯈꯣꯏꯔꯝꯃꯗꯤ ꯇꯥꯔꯦ ꯄꯥꯕꯨꯡꯗꯣ ꯏꯃꯨꯡꯗ ꯂꯩꯍꯧꯕꯅꯦ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯊꯣꯛꯑꯦ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯑꯦ ꯑꯩꯗꯤ ꯍꯦꯡꯒꯦ ꯍꯧꯖꯔꯔꯣꯏ ꯀꯤꯕꯨ ꯀꯤꯅꯦ ꯑꯌꯤꯡꯕꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗ ꯀꯃꯥꯏꯅ ꯍꯥ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯤꯅꯣꯕ ꯄꯩꯒꯩ ꯅꯨꯡꯁꯤ ꯀꯩꯅꯣ ꯑꯩꯅ ꯍꯪꯉꯤꯁꯦ ꯃꯨꯟꯅ ꯇꯥꯎꯑꯣ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯅ ꯍꯪꯕ ꯅꯠꯇꯤꯌꯦ ꯑꯩꯕꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯅꯠꯇꯕ ꯀꯃꯥꯏꯅ ꯅꯨꯡꯁꯤꯒꯦꯕ ꯂꯨꯗꯧꯔꯤꯅꯦ ꯑꯗꯨꯗꯤ ꯈꯜꯂꯣ ꯑꯣꯖꯥ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯦ ꯁꯦ ꯍꯥꯏꯒꯤꯁꯦ ꯃꯨꯟꯅ ꯇꯥꯎ ꯈꯜꯂꯤꯈꯤꯗꯪ ꯇꯥꯍꯧꯔꯣꯏ ꯁꯥꯎꯔꯅꯣ
kamaina nuksi ai banatra nang nei banu si bagi uli bama toksi ubada ai gi thamoina su nang nuksi cái giang đó bao bung đi luhong bam chat kim ne chắc sẽ ấy thần đó ra đôi chứ cha ro xin tập rồi cái nó chỉ bố nàng người man man chỉ bố oza ama oiraga oza na mahiroi lobose ta thanil na ahama budi oiramoy kana na muk ehra mazana adubu ataba singna di hangoi ningai oi karama mama pana macha bo oza singna sinaningani anh biết nang gi do boy thajadiro pukhi jaw pan da phamine do no bari sanari do aran bane hagiro chatmina ba wari sabina ba khudi mu nuksina bane khaladi nang la loidra adudi ta thanil na chinthi bane ai bu ta thanil gi oige khandra badi imang da mo na lepano ai ngon da gi laptop pikro punsi su pagi na laptop pikro anh biết ai la de ba sinang no padi khang khini atuk chau nei bui khai ba pi tam so kana khang ba kasi chari ba saksina 시계로 보이 기쁘소.